asuk kuiraba matamse channel asida aigumba akiba phut kaya amagi wari taduna lakli adubu hojik fawbo subscribe tawdriba mali karigino masigi chairak soidana fangani mayam pomnamak bhut asina chairak pirakchingaida aikhoigi channel Manipuri horror story asibu yamna thuna subscribe tawsilauro aduga wa amakhaktanga bell icon number su kawbiramganu ngasi aina mayam pomnamakki mafamda puduna lakchariba wari asi tasengna thokiba asengba thokdok amagi wari ni The Conjuring movie series ki ahumsuba part haibadi The Conjuring The Devil Made Me Do It hairiba sigi asengba wari da base tawba wari ni 1980 da US sigi Connecticut state ki Brockville kouba town amagi yamna chiklaba lambi amada ikhangkhangudana nupa ama mathanta chattuna lerami mafam aduda police ki gari amasu round chattuna patrolling da duty tawduna lerami police ki gari adu nupa adugi manakta laktuna khamlami amati police officer adu gari dagi kumtharaklami police officer aduna nupa adugi phibam adu ubada kaidawa yaurage nangbo khudong thibaga taruraba nangbo haiduna hanglaklami police officer adugi wa adu tabada nupa adu khanglepleplami amati maning leithoktuna yenglaklami nupa adugi phibam adu ubada police officer adu khara kirap tawrami nupa aduna seliba phiron amati masa pumba adu ina pungtai teirami nupa aduna police officer aduda mahakna mi ama hatlure haiduna hairaklami nupa adugi wahai adu tabada police officer aduna nupa adubu khudakta farami nupa adugi maming Henry Johnson kaurami Henry Johnson hairiba nupa asi mahaka nusinasaba Devi kauba nupi amaga loinana bharada ka ama lauraga punna leiminarami makhoi ani yamna thuna lohongbagi plan su silami maram aduna makhoi ani na lohonglaba matungda leinanabagi dabak yamna chaurba yum amasu thirami adubu makhoi ani na mangjariba nungairba manglan adu yamna thuna makhoi ani ki mapunsigi khwaidagi phataba amati sathiraba mang ama oirakadauri haibasi makhoi khanglamde makhoi na bharada lauriba yum adu chaubabudi chaurami adubu yamna malami amati motpasu yamna motlami yum adu matam kuina kanamata leinadana taatuna leiramba yumjau amasu malami Devi na yum adubu sengdokpa amadi loisinaba mahaki mateng khara pagbiu haiduna mahaki imung manunggi misingda phone tawduna haizarami mathangi numit Devi gi mamaga mapaga amadi mahaki chahi 13 da fariba manaonupa David kaloinana makhoina nauna laujaba bharagi yum adu sengdokpa Devi amadi earny gi mateng pangba laklami makhoi pumnamakna numit chupa changna yamna kana honaduna yum adu loina sengdoklami David ta yum adugi mathak thangba sarukta leiriba bedroom sing adubu sengdokpagi thabak sing adu loina sinarami mahakna bedroom sing adu loina sengdoklami hojik walam libasi yum adugi khwaidagi chauba master bedroom adu khakta ngairami mahakna room adubu sengdokpa bedroom adugi manungda hek changbaga masa aduda ihei heinadaba amati nungaitaba ma phauраklami bedroom adugi manungda atai bedroom sing aduga iman manadaba yamna ingba ma phaurami David na bedroom adugi thongnaw adugi mingsel adu sengdoklingaida mahakna thongnaw adugi mapanda yum adugi maning thangba saruk aduda kuwa ama leiba urami kuwa adu ubada atai kuwa singa iman manadaba amadi yamna mallaba kuwa ama oirami kuwa adugi mamai adusu nungma choba kharana khumjinduna leirami ngaihaki oinadi David kuwa adubu munna yengtuna tumina leptuna leirami amati thongnaw adu thingzilami adubu ikhangkhangudana thongnaw adugi mingsel aduda ahan oirap toba nupa amagi mami taduna leiba urami nupa adu mahaki hek maningda leptuna leirami David mado ubada yamna kirami amati mahakna khanglei leithoklaga yenglubada mahaki maningda kanamata leiba uramde nungdang yauraklaba matungda thabak pumnamak losilamlaga Devi gi mamaga mapaga adu amok mayumda halami adubu David ti mahaki machega numit kharani yum aduda lehaurage haiduna hairaklami maram aduna mahak numit adu machega yum aduda lehawi numit adugi ahing aduda David mahaki ka manungda tumduna leiringaida ikangkhangudana mahaki makhori adu kanagmamana kanna melakpagum tawrami David masa adu ifingpingna tumbadagi makeup thoklaklami mahakna makeup hek thoklapaga yum adugi mapandagi khonjel ama tarami khonjel adu kanagmamana hanjin hanjina mahaki maming kaubagi khonjel oirami
David, 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 David. Mahak khangwa haugalami amadi khonjel adu lagliba maike atu tamna chatlami amadi mahakna khonjel adu yum adugi maningda lairiba amanba kwa adudagi lakpani haibadu khangba ngamkhi David khonjel adu tabada masa adu pungsum sumbatke bagumsu taurami mahaki mamidatu ngosok ngauraklami amadi mahak chumtring chumna kwa adu tamna tumina chatlami ngaihaki mamangda nungna kupsinduna leiramba kwa adugi mathakta hujik nung amata leiba uramde kwa adugi manak hek yaurakpaga David wakhal khangta taraklami adubu mahakna wakhal tarakliba adu yamna thenglami David ki mamit mamangmaktada kwa adugi manungdagi sathiraba bhut amadi thawai kayama paithuraklami amadi David ki hakchang manungda changkhi David khudakta mafam aduda onthaduna tarami amadi yamna kanna lauba horaklami David ki masadu thak thak niklami mahaki mamidadu ngasang ngaglaklami amuksu ngosong mahuraklami amadi amuksu musin muraklami mahaki machindagi isu chentharaklami mahakna laubagi khonjaladu tabada Devi amadi arnisu kanna cheladuna kwa adugi manakta laklami amadi David ki phipam adu ubada makhoina khudakta David pu hospital da puduna chatlami adubu doctor singna David ki phibam adu karamna oirakhibano amadi mangonda horiba laihau asi karama makhalgi anabano haibadu khangba ngamlamde numit adugi matungdagi David masa adu thajaba ngamdraba amadi mong amada leiba horakhi mahak mong gi khonjelda amadi tongan balonda wari saba horaklami nungdhang hek oibaga mahak kwa adugi manakta chattuna famlami marak-tadi mahak ka manungda famduna Roman maronda masa mathanta pangangda ngangduna leirami David ki phibam adu ubada Devi amadi Arni na David ki mong asi isam chamba mong di nate haibasi khangba ngamlami maram aduna makhoina mafam adugi anakpada leiba church amada chattuna wari sanaraba matungda 8 amadi Lauren Warren ka pau phaunarami makhoi ani USA ki khwaidagi maming chatlaba paranormal investigation singi manungda ama oirami makhoi anina David amadi Arni ki yum atu da hek changlakpaga makhoina David ki maningda yamna sathiraba amadi tamthiraba amuba mami ama leptuna leiramba oki makhoi ani bu baga David yamna sauraklami amadi mahaki manakta leiramba afangba pot khudingmak paituna makhoi ani tamna langa ami David makhoi ani bu Roman maronda yamna thina chaiba horaklami amadi curses kaya amasu piba horaklami una makhoi ki mami mamangmaktada David ki hakchang amadi mamai adu devil amada onba horaklami David ki phibam adu ubada 8 amadi Lorena mahaki hakchang manungda changduna leiribasi thawai amakakta nate thawai mayam amani haibasi khangba ngamlami maram aduna David exorcism amakakta na faba ngamloi haibasi chu khanglami Warren amadi 8 makhoi ani changduna David ta exorcism ahum khak taurami exorcism toba kudingi David ki hakchang adu mai chaklapugum taurami mahak ikhang khangudana malangda paikhalami amadi masa aduda sokpagi dakfam kaya amasu tarami dakfam sing adudagi isu chentharaklami Arni David ki mong adu yengba ngamlamde amadi Warren mahaki ahum suba exorcism adu David ta tawduna leiringaida Arni na David ki mamangda leptuna devil haibadi fattaba thawai aduda challenge tawrami Arni na devil aduda asumna challenge tawrami nangna pikliba ngang adugi manungda changduna possess tawhanbagi mahutta ngamagadi aigi hakchangda changduna possess tawhallo madogi matungda aikoina tabada amadi ubada ki gadaba Arni na hairiba wa adumak oirami devil aduna Arni bu possess tawbata natana pikliba angang David buchu yamna thina hatoklami amadi police na Arni bu David ki murder case ta farami adubu Arni na makhoida thokiba thoktok sing adugi maramda mayek singna just adugi mamangda haizaraba matungda just adugi judgment adu taraba matungda America pumba punga ngaklami America ge history da ahan boida murder case ta chenaba mi amabu court na not guilty haibadi maral laite haituna thadoklami Arni na court adugi manungda leptuna not guilty hairaga aina kanamatagi murder tawkhide the devil made me do it haiduna hairaklami Facebook ta Manipuri horror story gi Facebook page fu follow tawiramu loinana karigumba wari asu mayamna pambi taragadi channel asibu subscribe tawiramu amadi video asibu like and share amam ta tawiramu
ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯌꯦꯡꯊꯣꯛꯄ ꯂꯣꯏꯉꯥꯟꯕꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ